January tara taruk amadi tara tareta Churachandpur district ki Henglep subdivision ki Kolsung village area da laiba UKNA ki training camp amada kuntramathoi suba AR kuntra taruk suba AR Churachandpur district police amadi taramathoi peragi apunba team amana helicopter phawba sizinaduna sathakhiba joint operation adu the security force na IED bomb taramanga single barrel rifle nipan 9mm CMG ahum 51mm mortar bomb HE ama UKNA ki uniform boot amasung bel sing phakat pangam khre hari loinana thodo asiga mari leinana Henglep police station na case ama lokhat khre hari India ki tongan mafam dagi lakpa hompuga mapan suba national school game player ki team dagi Kuki lalhauba singna nongoi pairaga pung ani khamhalaga nampuda mapalam dagi Manipur da sanaba lakhiba sanaroi lambi da paisa lobi khre hari sathok sasenaba de sillangliba singda piandaba phongdora khre Kaibi da lekai ki nisa saba nahanupa amana sel potsai huranba lakpada ahal ama hatke toram lahadi makhatawa pau ngaiminase Lengak sem lagani haibadagi MLA kharadi khoiden masa pankhalakle speaker Saitaberta Guwahati ki damang Imphal thadokre leader di party ki high command amadi central leader singi warakki matungina lakani haina MLA e kunjakeso na phongdokre thasi ki taramapan da BJP ki national president khananaba nomination sing file torbu matung mathangi numit thasi ki kunda working president oirakliba Nitin Nabin bu national president oina khallaba matungda February taragani thoi 2026 ta lorga Manipur ki president role ki lengak thupsilaga popular ministry ama semlagani haibagi thajaba center ki lusingba singda ki phanglaba matungda anauba lengak semningba MLA sing amu khana khoiden masa pan khanaragla hari sabchaba maram official loina khangba ngamdrabasu thasigi kolumdoida machanupa ki luhomba ki thoram pang thokna ba sem saraglaba speaker TS Saitaberta ngara ayo Guwahati ki damar Imphal thadokre mahaki khongsa asigi maram khangdrabasu nahandagi hauraduna numit nini ki khongsa ta prime minister Narendra Modi West Bengal amasung Assam da pangthokadaba tongan ba thoram singda saruk yananabagi damak lakhibana speaker ki khongsa asi prime minister Narendra Modi na Guwahati da leiringe da mahaka una hobagi tanja amal launa bani thajana Adumoinamak Ngaranumina Athengbuda speaker na prime minister unakhibagi report phangkhide amaramda 500 AC ki MLA S Kunjakesona Manipur popular government ama lakpaki matangda paumi singna hangbo wahangi paukhumda MLA singi paukhum manadabagi matangda paladuna hai athuba matamda popular government ama leiragani haibagi sabsan thajaba leire MLA singi marakta leader ama hekcha khalakpada punamakna yare adubu BJP ki national party oibanina leader adu party ki high command ama central leader singi warep matungina lakane haike wafam simahang ngarang mahaki AC ki manung salliba moirang hanuba ipulera koilas thabagi thabag yengsinba lakpada paumi singda phongdokhibane maharahai mikhal tha taru khakta ngairaba matamda politics tawna se hwgre oina di state asida hanagi tangdulai taba phibam hanjilakna ba amade inclusive oina chakha thorangi thabak tamai onsinba matam oiri haike hanagi chief minister Birena home minister Amit Shah ga unakhibagi matangda paumi singna hangbo wahangi paukhumda mahana hai Amit Shah ga wali sanabada lengak semba IDP sing masagi mayamda hanjilhanba amade andak Indo Myanmar ngawkhigi sambal kakthar lamba yauna leiriba issue sing khanaramgani thajai hanagi chief minister tawiba singsu lebaki interest tawbani haike status te tangdulai taba amade hanagi ingtapa phibamda hanjilaknaba MLA singnasu yamna kanna honari handak yanobu sahi sida Manipur da hanagi phibam adu hanjilakpa oirasano lebak kansi langduna sum leirabadi chakwa thorang thabakta suthin tarakane mahaki oiradi mathang tha phawbada 500 AC da kolas tha daba lambi lehaloi habagi pandamda leptana sangsile haike MLA yauna school thugairam ba yaning de haina miyamna phongdokkhre nakalamromdana lana sajinbadagi thorakpani haina MLA Susundro na phongdorakkhre ngarang nungthil pung anirom tarakpada khurai haikru makongi junior high school gi campus na nauna saba RCC gi classroom ani khurai SC gi MLA L Susundro masa yauna lakpa miyoi singna excavator sizinaduna thugairam badagi watho oikhre thaudo asibo lekai adugi club amadi mera paibi gi maikai dagi pendaba amadi nuai taba phongdoknarakle saba loisilakba classroom Anibu MLA Masayawna Laglaga Thugairamagi Maram Karigino Haina Hanglakpaga Loinana Thaudo Asigi Matang the Lengaki Marilena Singna Tabak Lokat Pina Bataksin Gani Haide Amaram the Thaudo Asigi Matang the MLA Susindro and Pongdorakpagi Matungina de Manipur Legangna School Ahum Maruena Komido Gandhi Memorial Primary School Komido Haikrumakong Primary School Amadi Kurai Haikrumakong Junior High School Sihana Punsin Krabane School Ahumasi Kurai Haikrumakong Junior High School the Punsin Bane Aduga School Ahumasi Lambigi Mamang Amasung Maning the
leibani hairi adubu contractor na school gi ka sagaliba mafam adu lan sabadagi thodo asi thorakpani haiduna lambi gi wangbuda sagadabani hairi thodo asi gi matang da contractor gi kangbuda mangjawna na khanganba laikhrabani hairaduna MLA gi fund dagi saba yanaba thugairambani hairi Anauba popular government ama sembada NPM na sogatkani haina laisio na phongdokre state asida popular ministry ama semnabagi wafam kanna nganabaga loinana kanabulu singba oirakatagi haibagi wafam khangdana leiba marakta center na khalakbulu singba aduda Naga People's Front NPM na sogatkani haiba wafam Phungyar Assembly constituency gi MLA laisio kaisingna phongdorakle ningsingba yai Naga isubu political oiba moongda thengnana ba semkhiba political party asina hanagi NBD lengakta yauduna cabinet Minister Ani Pai Kibane, Wafamasi Phungyar Assembly constituency ki manungsan laiba Elang Village da Thangjunamita Pangthokiba Khunthok Students Union gi Silver Jubilee amadi Marisuba General Conference Sports Cultural amadi Literary Meet Hodokpagi Thauronga Mari Lenana MLA Laisio Kaisingna Paumi Singna Phongdokhibane MLA na makhata na Phongdokhibada MLA masing su na laiba maramna laibak sembada aruba oiroi semlakadoriba lenga asigi center na khalakpolu singba adu da NPM na sagotkani Exploring and Explore haba themda Elang Katamnau longna thaubu oiduna Khukok area gi khulsinga saruk yaduna January 13 phawba chathagadaba thoram adugi hawdokpagi thoram aduda ukhul ADC ex vice chairman M Isop NPF Phungyar gi president Thota Seng Sanglai TKS gi president Ram Raichan Kaising ADC ukhul gi ex member Rungreyo Ningsena chungba saruk yake thoram aduda laisho kaising namakata na haikibada semdribalenga asigi luchungba khanba daba kansu laite lengak semlaga state asida tangdo laitaba phipam ama puraknaba center na honabane center na lengak semba yanaba Manipur da khundaminariba phuruk khudimaki MLA sing CSO singlu singba Singapore na phamina duna wari sanariba asina center na athubada Manipur da soidana miyam gi lengak semlakane lengak semlaba matung Manipur da tangdo laitaba phipam ama soidana lakane habagi thajaba lai haike Manipur gi naharo singi matang da MLA laisyo kaising na hai Manipur si sports ki power house ni habasi miyam na yanaraba wafam ne matam amada tangkhul phuruk ki naharo sing sanabagi ihauda phajana yawba ngamlame aduba hojikti tangkhul sing sports da yawba ngamdre sports khakta tana lairik tasu mithoi mihanba ngamdaba marak mayada leibana thabak tawba naha masing yamna hanthare sports ki ihauda yawba ngamdre basi matamga sunaraba sanabung leitaba matik saba training tawkham leitaba dagi matik saba sanaro sing puthokpa ngamdabane masina maram oiraga sanaro sing masing yamna puthoknabagi pandamda Phungyar Assembly constituency da sanabung yankhai gi mathakta semkhre sanabung sing Nupi hauhanaba honabada khudongchadaba kaya mayoknari hairi haina su mahana phongdoke Nupi da mihat mipun chathabagi mayokta rally chatkhre Nupi sing da miot minai mihat mipun chathabagi mayokta miyamgi oiba rally ama salai apunba Nupi lamjinglob sanulal na sinduna ngarak chatkhre khongsana du marangkhom bokul makhongdagi hauraga singjamai chinga makhada leiba ibudau luwang pokpa sanglen da thungki amadi mafam adu da miyamgi oiba mifam amasu pangthokhi khongsana du senior citizen advocate khaidem banina salai taret ki phiral haigatuna lamthaki rally aduga mari leinana sanulal gi president TS ibethoina hai Nupi da chathaba crime Nupi bu mihat thina hatlaga narak moksongda hundokpa makhauri metuna hatlaga thauri yansenduna thamba masage imungda thangna yalaga hatpa yawna tongan makhalgi Nupi angangsingda chathaba thodok wathoksing state asida lepa laitana thorakle orangliba phibam asi aphaba khudam amadina te haina palladuna mamang sahi 2025 ta ya school singa khamlekai digi ritabu mayumda thangna yalaga tamthina hatokpiramagi thodo ase Phawba langla langjin puthokpa ngamdre haina palladuna 2025 ki aroiba chahida chanamam ningol khaidem ongbi chawba pikliba macha ani hundok lamlaga wangoi thiamgi ibudau pakhangbagi sanglen manakta sina phangki haiba wafam thamke mamang chahida kaksing umathel awang lekai digi thingnam romina kaubi nupi macha ama lekai atumakta da leiba pukri asawba amagi sidai da sina phangki amadi malo makha lekai digi macha ahum leirabi maunaha jeng thamningol thoksom ongbi matau leibisu lekai adu da leiba pukri asawba amagi siri thakta mon khanglaga sina phangki haina thokiba thodok sing mahang ningsingki state asida nupi hatpagi thodok sing lepa leitana asum tholak liba asuma gyamna laibak thibani haina palladuna oirak liba phibam sing asi state asida nupi hatpagi thodok sing lepa leitana asum tholak liba asuma gyamna laibak
thibani haina paladuna oiragliba phibam sing asi state asi mapu leitaba lamdamni haina lauroidabagi maram leite phibam sing asigi matangda ekhoi punna wakhal taminaba mathau tai sidringaida ekhoi masel punsinduna thabak tausi sikhra matung asiba hakchang munnaba amadi irang sagatpada thauna phudok larosi haike nupi singbu yum pan khadi loire haba wakhalun thadok lasi haina paladuna mama mapa singna laibak thiduna kodong thiba nanglaba ningol singbu yum da halakpada makhogi leinaba mham sing pigadabani haiba wafamsu mahana phongdokhe Jammu and Kashmir gi Kishtawar Security Force amasung terrorist singi marakta nomai kapna badalan mini pan Sokle Ngarang Jammu and Kashmir gi Kishtawar district ki manung chandra leiba asukpa umang amada Security Force singa lalhauba singa nomai kapna bagi thaudo amada lanmi nipan Sokle haina officer singna phongdokre nomai kapna bagi thaudo adu numichungba matungda Sakra area gi Mandral Singhura da leiba sonar khungang da thiba humbagi operation chatharubada thokibani makhatana mafam aduda ahenba security force sing thajan khre haidi amaramda lakleba republic day gi thauram gi mangoinana Kashmir gi mafam kaya da ahenba security force sing thajinduna thauram ase inglasingna pangthoknaba thorang tawkhre haina ngarang official singna haike Srinagar city gi maru oiba mafam kaya da routine oina arakpa gari sing check tawbagi thabak adumak sathari loinana belly asida singnaninga oiba maongda lakpa mi sing ningthina check tawri haike Kashmir gi oina maru oiba Republic Day gi thauram ase Bakshi Stadium da pangthokani masida security gi akanba section thorang lokale police amasung paramilitary personnel singna city amadi atopa district headquarters na ngak senbagi thabak sathari Republic Day gi maoinana sniffer dog sing amadi metal detector sing sijinaduna lalhauba singna IED explosion na singba thohandana ba thorang tawkhre hari Board ki damak infiltrator singda lampithoki haina PM Modi na Congress na maran sikre PM Modi na Assam gi Kaliapur da pangthokpa public rally amada wangang buda Congress da lengak pairingai matamda Assam da lone yadaw maongda jangsilakhiba infiltrator singda lampithoktuna board phangna bohona ki haina phongdokre mahana hai Congress lengak ki matamdagi hauna illegal immigration umangi lam khopsinba amasung traditional institution sing marai chaithaba horakibani asiguma thau sing asina mafam amagi culture amasung identity da chauna sokhali adubu BJP gi lengakna infiltrator sing tan thokiduna Assam gi culture amasung identity nga naba thabak paikhatuna lakhiba adu mahai yanba haure haiki Misang mikhai naibagi thawong lep naba aikhoi gi wakhalondagi caste system lokhthokiba mathau tai haina phungdokre Kunai londagi misang mikhai naibagi thawong maru phangna muthat khisi harabadi leba asida leiriba aikhoi khudimaki wakhal londagi caste system asi hana muthat kiba mathau tai haina Rashtriya Swayam Sevak Sangha RSS ki chief Mohan Bhagawat na phongdokre wafam asi RSS ki centenary sahi gi saru ama oina pangthokpa jan sangosti thoramda miyamda wangang bada phongdokibani Mohan Bhagawat na hai mamangai da caste system asi aikhoi gi khunai asi gi sana kanglonda maru oina miyam gi profession amasung thabakta marata aduna leira mi adubu kona thangda caste system asi khunai da hena mara tasin khiduna amana amabu lana uba amasung misang mikhai naibagi thawong asi hengalakhibane masina maram oiraga mipum khudimak ki wakhalondagi caste system gi chanabi amasung hainabi maru phana lokthokpiu caste system asi lokthokhiba tarabadi misang mikhai naibagi thawongna thengna haliba kodong chadama sing asi sahi taradagi tarani toy phawbagi manungda maru phangna mangkhigani hairi mahana makha taraduna RSS da miyoi amamongi character semgatuna lebak semgatpada mateng pangna bohona duna lakle RSS asi organization ni haina lobigano masidi miyamgi amasung khunai gi oiba mathau taba kya lairakpadagi thorakhiba reaction amani sangha sina miyamga loinana leba asibu manglomda changsinanba ngamnaba achoba thodang laukigani haike Iran gi khongjang da sikhiba mi gi maseng lising manga yaukre Iran langa ki mayok ta paksana changsin kiba khongjang da sikhiba maseng lising manga yaukre lising manga asigi manung da security force gi miyoi sangwa rom su yaukhi haina Iran gi official singna ngarang phongdor kre miyoi kya sikhiba dubu official singna terrorist amasung arm writer singna santhar ko leba adu gi micham sing da hatpe gi thong amani haina maral sikhi official singna makha ta na thamaki ba warol amada leba adu gi awang no sup thangboda leiriba Kurdish region da kiningai oina khutthok namagi thodok sing su thoke hariba mafam asi Kurdish separatist group singna puwari dagi hauna ingtap pathugai dana lakpo mafam ama oibaga loinana leibak sin mathungna sangsin kiba khongjangi khudong chaba lauduna mafam adu da hena tamthiba mihan ripun gi thodok sing thohat ke bani haidi Rescuer singna thangji numita radar ga pau phawna kidaba plane ya akai ba sing thengna khre haidi Indonesia ki rescuer singna
ngarang mioi taramathoi tongba plane ama ngarang radar ga pau phauna bangamdana lerakhiba aduge ate akai sing adu thengna khre hari thiba khalak tarba plane adu nahan aduma kairam lagani haina thajana khibani mioi taramathoi tongkiba plane adu nong singi phibam phataba marakta sulawesi ithat ki singi lam yaushin khibadagi radar ga pau phauna bangam khidabani tarbo pro ATR-42 500 aircraft adu Yogya Karta dagi Makassar tamna paikhibani hariba plane adu thangja numita South Sulawesi province ta laiba air traffic control na makhoina paisalakpa lambel adugi alignment taunanaba instruction pikhiba matong pau phauna bangam khidabani Indonesia air transport na operate tawba plane adu nahan numiyumba matong pung amaga minute 13 tarakpada radar gi pau phauna rambadagi South Sulawesi province ki singi mafam ngakta oiba Maros district ki manung chanba laiba ling area yaukibada pau phawba ngamkhidabani plane adu the Marine Affairs and Fisheries Minister gi passenger ahom amasung crew member nipan yauna tongkibani surveillance mission amagi satkiba plane adu ngarang anganbada Air Force ki helicopter da satkiba rescue team amana Mount Bulu Sarong ki singsep ta kairaga taduna laiba thengnarakibani hari mafam adu khalakpadagi ground dagi rescuers singna akai atogi saruk kya phangba ngamki hari Greenland ki wahawdagi US amasung Euro ki leibak sing khaibung tanarakle hari United States na Greenland loksinaba honabada madugi mayokta leiba Euro ki leibak nipan gi mathakta US ki President Donald Trump na arip sada tara launaba laukthokraba matungda Euro ki leibak sing asina Trump ki threat adu mari yamna sohangadaba amasung leikha tarakpa yabagi khudong thinigai oiba matauni haina kanna yaningdaba phongdokkhre military alliance NATO da khongbu oiminariba Denmark Norway Sweden France Germany UK Netherlands amasung Finland punna thadokhiba warol amada Greenland lami sing thajan khibadu Danish military training exercise Arctic endurance kidamaktani madu kanamata the threat na te haina suphongdokhi US amasung Europe ki marakta khaibung tanaba sida yamna khudong saba phangadori si China amasung Russia ni Greenland gi ngak sel asi khudong thingai oirabadi madu NATO gi manung da wa tanaba yai tarif loba haibasidi Europe amasung US bu hena lairaba ohenabani masina aikhogi apunbagi nungai yaifaba lekha tahangani haina European Union gi foreign policy chief Kaja Kalas na phongdokhi haidei